Manipur dagi Lanjennaduna Mizoram da sangjafam lauriba IDP sing yauna state aduda lairiba refugee sing handak pangthokadoriba census asida Konshingani haina Directorate of Census Operation na khanghankre hiramasigi matangda Directorate of Census Operation gi Deputy Director Jamil na phongdok khibada General Census ki mapung oiba pandamdi population enumeration tawbani khongthang asi citizenship documentation ga karigumba hiram amatada mari leinade maramaduna Mizoram da sangjafam lauriba Manipur gi IDP Amadi Bangladesh amasung Myanmar gi refugee sing asi makhoi na lairiba khul sing da record logani loinana relief camp amadi asanba yumda leiba Lanjennariba myoi sing su census na Konshingani refugee amasung Lanjennariba myoi singi chap chaba masing khangdokpa haibasi tangai fadaba amani masina state asigi resource kaya yamna Sizinabagi haiba sisu khangbangam gadawribani haina Jamil na phongdokhi amaromda Mizoram gi Home Department gi official amana phongdorakpada hauzik Manipur dagi Lanjennaduna Mizoram da changjafam lauriba Manipuri sing asi punna lising taret romni masiga iroinana Myanmar gi refugee lising kunhumdoi amadi Bangladesh gi refugee lising aniga chahum rom Mizoram da lei hairi